Sangaitel manakta leiba koken khunda local volunteers singa kamnabada kuki militant ahum sire ani sokle. Kokomina lautokpa landi sugi ground rule thugaiba kuki terrorist sing amade narco terrorist singi mathaktani kuki micham singi mathaktan natte haina kokomina phongdorakle. Siza Hospital and Research Institute Private Limited na thokliba Irangi fibam asida asokapan nanglaba sinda tenala englagani haina Chairman amadi Managing Director Dr. K.H. Palinna Otokre. Northeast Window TV na sandok chariba numitangi paumiyeng tabiriba singbu chan MAIBAM na khurumjari. Hauzik pau sandok na pizari. Ngasi ayuk pung mari khara helakpa duwaida Imphal West District ki manung chanba Sangaitel khunga lonaba Kangpopi District ki Koken khunda kuki militant singa local volunteer singa nomai kapna bada Wangkarda leramba militant ahum sire anina sokle asokpa anigi manungda amadi fibam lui hari thodok adu kuki militant singna Koken khunda ki kumtharaklaga nongalamdai pung ahum makhairom taba matamda nomai kap thorakpadagi meitai khun sing ngak naba leidiba local volunteers singna handuna kapkibani hari local volunteers singna nomai kaptuna tankatpada Koken khunda militant sing adu changsin khraga bunker dagi amuk kaplakpani hari nomai kapnabagi pau hek phangbaga Manipur Police 59 Gorkha Regiment CRPF amadi 33 Assam Rifles ki apunba kangbu ama mafum aduda khulai tuna changsilaktuna thi humbagi thabak chathabada militant ahumgi asiba haksang amadi asokpa ani thengna khibani asiba haksang sing lokhat ke haiba Koken khungi khunja singna yakide asokpa singsu langjingda natroga laimbukhongi Army Hospital da punaba thorang tauki thodok adu thokraba matungda Manipur Olympian Park ki maning thangba sarukta thiba humbagi thabak chathabada mafam aduda kugi militant singini chingnaba Wangkar kunrom saduna leramba thengnaki makhatana mafam aduwaida amuk hanna irang thoktanaba security force singna ngak senbagi thabak lokhatkre ningsingba yabadi ngasi nomai kapna khiba Koken khun ase numit humnigi mamangda Army VSF amadi Manipur Police Commando apunba team singna combing operation chathakrabani Coordinating Committee on Manipur Integrity Kokomina Lauthokpa Landi Suspension of Operation Sugi Ground Rule Thugaiba Kuki Terrorist Sing Amadi Narco Terrorist Singi Mathaktani Haina Kokomina Phongdorakle Kokomigi Media Coordinator Sombarendro Thoksomna Press Thadorpa Cherol Amana Hai Kuki Micham Miyambo victim ohelaga namduna lanfamda chingsiliba narco terrorist sing adugi mathakta lokhalakpa chapchaba miyamge apamba wakalon adu phongtokpani irang asi hek thoklakpa mikuptagi ngasi faba kokomina chamjaraba kuki miyamge punsi kannaba makhoigi safagadaba mafam singda yahonnaba honaki amadi honaduna lakli laiminariba kuki miyamgi mathakta karigumba nungairoidaba wafam amata haikiba leiti amadi haisu hairoi Gerald asina hai micham miyamda phongna terrorist singna kulai leptana tharakpa asidagi masangak tok janaba lan lauthokpada masagi kanglup khaktagi yengba kuki inpi gumbana ayetpa pifam thokte terrorist bu sogatpagi maung asinadi kuki inpi haiba organization asigi manungda chin kuki terrorist yausale hairoidabagi maram leiti haina su Gerald asina palli kokomidi Manipur da leriba kanglup furupumda maki Yokatnaba Honaba organization amani haibaga lonina kokomina kangluf amatabu hantana yengba namthanaba honabana chingba ngasi faba tawkhidri amasung matungdasu tawroi furupumdamaki damak leptana lakli amadi lefigani hari kokomidi kuki inpi gumba furup amak khaktagi damak leiba lufnate kana gumba furup kangluf amana Manipuri integrity da singnaba amadi kainanaba silaklabadi kokomina makhoi adubu khunai yeknabani haina logani amadi madugi mayo matam pumna magta lepkani amadi madu wakhainaba makhal makha kayagi lantheng chathagani haina Gerald asina hairi hauzik thogliba wathok asi Myanmar dagi hajilakpa kutlai paiba chun kuki terrorist singna handaleramba ariba kuki furufki miyoi singbo kihan khangalaga khudum chansinduna makhoigi aningba apamba adu fangnaba honarakpadagi thoglakpani haibasi kuki inpi nasu mayek sengna khanglamgani Myanmar dagi changlakpa kutlai paiba chun kuki singna Manipur da narco terrorist state amak ohelakpa yabagi fibam lakpa loinena hairiba chin kuki terrorist singa su da lediba kuki singa yasinaduna Micham miyamda onsinduna nomai kapsinduna mihan bitpun kaya leptana chatharakpa amadi mayumakai tumna mai thadorokpa amadi maral mathum pumnamak matpana chingba kaya tawduna ingna chingna leizaraba Manipur bu kangkhong chahelakpa asidagi khunai asi kannaba kokomina chin kuki narco terrorist singe mathakta lan lokthokpani haina kokomina makha tarakli
Caesar Hospital and Research Institute Private Limited la lamdam sida thokliba tangdu leita da bifibim asida asokapan nanglaba singda lemna la inglagani haina Dr. K.H. Palina Fongdokre ngasi langol da leiba Caesar Hospital ge conference hall da pangtopa paugi mifam amada hospital asiki chairman kam managing director Dr. K.H. Palina hai lamdam asida thokliba irang asiga mari lenira ngasi fawda mioi tarataruk lemna treatment chathakre hospital asina haukiba jun amadagi hauna heng tang tara fawa OPD department tara mathoida chada kun discount pidun alala ing chathaki masida mioi listing ani henbana khudong chaba asi fanganke adubu ngasidagi hauna irang asida sokpa panba yarakpada cell amata lawdana lemna la inglagani haiki irang asiga mari lenana asokapan nanglaba singna call center number 90079000794 amadi 9611609611 da pau faraktuna ayuk numidang naidana emergency OPD investigation operation ICU care amadi hidak langtak lainaba cell lezadaba mioi khudingda lemna la ingba amadi awat apa lemna fangangani hainaso fongdoki ngasidagi hauraga haujiktagi hauraga Manipur ki hojik thoiba unfortunate unrest da directly hakthengna sokpa panba yaurko matamda aikoina moigi layengba atuda koi free da taruk yajarani habigi announcement ni aikoi mayam khainaraga haitare hariba layengba si aikoi call center ani khak thamjai hariba call center sida phone tobiraga koi casualty da ayu nudang naidana lakpibi agni hariba call center si 0997099794 sina ahanba number ni ani suba number sidana 9611609611 hariba free service emergency da lakpa natrag OPD lakpa da koi ticket free tawjani hospital da ming chanbagi manungda leiba free da tawani private ward nate general ward da aduk investigation badugi changba investigation kudima koi free da tawani operation major or minor koi free da tawani intensive care unit ta ICU da leiba care koi free da tawjagani medicine free da pijagani loina consumables hida khakta natana tonga machinery ba mari marang ayam si koi free da effort to ngamba masana puthumjag habadi koi ki tawroi hariba lying bada changada ba paisa si koi nothing is free aikoigi Caesar Hospital da thabak tawriba mi 1590 staff including doctors hariba mayam sina contribute togodoini aduda natana moigi service render tawdoini moigi service pidoini Dr. Palina Makha Taraduna Hariba Lemna La Ingbagi Achangba Sanfam Asi Caesar Hospital gi Makha da Thavak Tauriba Apunba staff listing amaga chamanga mari fudarana sponsor tawgutabani haiki mapalam gi company kharanasu anala ingi investigation tawguda changba laboratory gi reagents to lemna supply taraklagani habigi thasaba pirakle masigi matakta medical store tarama thoina suhidak langtak pitaraklagani amadi asokopan nanglaba singda hospital asida CMHD amasung PMJAY card Sana ba khudong chabasu piragani haina fongdorakle ngarang numidang pung 9 kunmanga rom taba matamda Nauria pakhang lakpa ACG MLA Sagol Sem KV gi yumgi thongal da bom ama langsinduna pokhai halamle thodok aduda asokopandi yaho gate amadi cheki faklang da amang ata khara thoki bom odo motorcycle tongduna lakpa mioi anina langsilambani hari thodok adugi matangda MLA KV na asok luraba leiwa ki vibam asida kanana karigi damakta mahagi gate manungda bom pokhai halamli beno haiba ma kari mata khangde hana kana gumba amatana kari gumba amata khangalakpa leikide haina fongdoki Zikanna leibaki achauba irang ama aikoigi leibak sida thoktana achauba ma ngasi khoi thengnadana leiri ngasi aikoida hana smaina sigi haiba karigumba amta khanghanba leitabida ngasi yamna khanghaudana aigi gate manungda bom pokhai hanbirambasi tasengna ai thamoi sokna nungaitri any idea amta aiga hujik leitri amatasu ana yamna laibak thiba thodongni sita sengna hairagadi leibak tisa leiminariba any xyz nungaitaba pendaba leiragasu fazana haibiba yaba ngaktani adubu tasengna thoningdaba thodokni andana ai thamjaningi aduga to kaishu thoidokpa hujik makha taba information amata hujiki oibadadi ai amkarigumba amata leitri aduga matang matam chawka kanda sigi ngasi SP dasu kai dasu ai line lawjaraga any system ta thigatbiyo haidana su ai haijari
Assam के Chief Minister Himanta Biswa Sarma नौमगी ओइबा खोंगसता हयिंग इम्फाल दा लाकदौरी माग इम्फाल दा थुंगबगा Chief Minister N Birenga उनादुना हौजिक मणिपुर दा थोकलिबा इरांग असिगा मरी लेनेना वारी सानगनी हारी माग कुकी MLA सिंग अमदी नगा MLA सिंगा सु तोंगान तोंगाना उनादुना मणिपुर दा कमदौना इंग तपा पुरकपा यागदगी हाबिगी मतंग दा लोखटपा खोंगथांग अमा ओइरंबा याई लोइनेना महाकी खोंगचेट असे Union Home Minister Amit Sahana नुमित 35 निगी मतुंगदा अमुक मणिपुर दा लाकनी हायरंबा अदुगी मरी लेनेरंबा याई हाइनसु थाजनरी Hauzik talk liba irang asi kanaguma kangluf karana makogi oiba tongan ba mafam ama semnaba honabani haina Self Protection Committee wanghaina fongdorakli wafam asingasi Manipur Press Club tabang topa paumi singa unaba thoram amada committee asigi convener Toism Lenina fongdokibani magna high India government na aikoi bungakpi senbigadra hairaga madugi ona taina bada Manipur bu macheta na ba honariba kangluf amada tongsin khiba asimag yamna laivakti bani loinana miyangi mapi mapani haiduna leriba miyamna voting rights aduna makoibu Manipur gi mahut sinaba miyamgi awat apa khangbigadra haiduna thagatkhiba MLA Minister Singh asina miyamgi apamba thabak amatang asi forward tawraktaba center gi yathang yengduna tumina leithokpagi thawang asi peningai oide Manipur da MLA homfu leiba asida MLA tarana makoigi oiba tongan ba administration talakba asida lemhauriba MLA yankai asina makoigi oiba karigumba wahi amata fongdoraktaba astimag yamna laibak thibani haina so fongdoki MLA humfu leiba Manipur gi assembly asidagi MLA tara khakna sumdetagi Tamakpa pandam mamada makoi tarana lauriba period to data lemhoriba yankaiduna makoigi tamogi oiba makoigi pungningi oiba wamatang asibo the fongdoktana thambasi tasengna Manipurgi prajama oina aikoi thamoi sokna nuaijade aikoigi tang laba right sing adubo sinakhiba adugumba luchingbi sing ado thokpiraklo miyamgi matung illaga chachage haiba wahi si tokthoklaga miyamgi mang thaduna thawai thajage haiba wahi do maduma thambiyo ngasi kuki ichinenau satra Narun Mayam Delhi da Home Minister gi yum da thomjal laga maiteina kuki mayam do utpire haiba kholau mayam ama lauraga changjan bangamaga kari gi damakta aikoi gi luchingba singna changjal laga haiba ngamdriba kaigino lotuna leba matam natre hojikti Delhi da sapiro sai da sing yen bagi darkar leite akoi club organization leriba mayam sina yenjesino makoi gi mathau haiba bo Delhi da sapiro taina biro Home Minister unabiro Prime Minister unabio aikoi gi prajana si pami aikoi prajana si yadre haiba do thambio madumakta da aikoi na nakoi bo aseng chingmani haina logjage natragadi ngasi chaglakliba mairi sina maram moiraga adom adongi nungairaba furar dalan maman yamlaba gari singado chakoi haningai leite Imphal Ziri Lambida Guwahati Tana Chatkhiba Maitei Singna driver oiba truck gari singda pochei happy haba yadabadagi Guwahati ki mafam kayada Maitei driver sing awaba mayuknari hari hauzik oiba lamdam asigi irang asida Maitei driver singna Thauba gari da pochei hapa tarabadi Manipur tamna lakpada lambida gari mai thabana chingba kaya satharaklabadi mamal yamdaba pochei sing mangba yabagi akiba leibana pochei hapiu yadabani hari maitei nataba atoba furukki driver singna thauba gari singdadi pochei haplaga akiba leitana Imphal Ziri lambida adum thokli hari maitei driver singna thauba pochei puba gari kaya di hauzik Guwahati ki Beltora NS parking Manos parking amadi Bihari parking haina khangnaba mafam singda pochei amata haptana Kamduna leirakpa nimit mari mangani surakle hari Maitei driver singna thauba truck gari singda yengliba Mijeng asi handoknaba amadi Imphal tamna pochei puduna lakpa gari singda kariguma makhal amatagi apanba pidanaba lengaki mari lenaba authority na lokhatfam thokpa ngak senbagi thabak jab chana lokhat pinaba driver singna apel tarakle Imphal Ziri Lambida pochei puba gari chahum ngasi changlakre National Highway number 2 Imphal Dimapur Lambi blockade Taukibadagi hauzik National Highway number 37 Imphal Zirifam Lambida pochei puba gari kaya leptana changlakre Ahanba tangka ki oina ngasi ayupong mga minit 9 dagi taruk makai fawgi manungda LPG bullet tanker 15 petrol tanker 13 diesel tanker kun mga LPG cylinder gari ani mix oil tanker ama ATF ki ahangba gari ama FCI gi gari kuntra humdoi amadi Chana thaknaba polam sing puba gari chama kun punna gari chama nifu changlaki ani suba tangka ki oina ngasi ayupong taruk minit 9 dagi taret makai fawda Imphal de changlaki ba gari sing adudi LPG bullet gari ama FCI truck 18 atay chana thaknaba polam sing puba gari chama nifuni ngasi tangkak ani thokna changlaki ba gari sing asi punna chahumni hari
Haukiba May Ahumda Chorchanpurda at Sumna Sinduna Chatkiba Travel Solidarity Mars da Mafum Aduda Leba, Maitei Singi Yum Sing May Taba Amadi Dukan Sing Lut Toduna Maitei Sing Tanba Horakibadagi, Madung Tarapada Tokiba Misimina Asokapan Nankiba Kayagi, Laing Badamating Pangaba Semkiba Relief Committee Janimsna Senaduna. Sinduna Jun Taret Fawbada Janims Hospital da Punna Mioy Chani, Marifudra Mari Laing Kri Amadi Mioy Tarena. Laing bangam dana lai khidre haina committee asike convener kambam satyazina press thadro pachero amana khangalakli relief committee Janimsna Asokpa Singh ase laing bada punna lupa Lak Ahum Lising Yankai Tarok Chamanga Humfadara Mato Hidak Langtak Labida Season Nakre Hari, Marak Sida Lamdam Siki Pukjel Sarabamio Kayana Relief Committee Janimsta Selgi Tingbang Leptana Pirakli, Haukiba May Mari Dagi Jun Taret Fawada Pukjel Sarabamio Taratarugna Selgi Tingbang Pirakre, Makogi Manuda MLA Karam Shyam Yauna Masak Naraba Dr. Singh Amadi, Lanai Mio Kaya Yauri, Hauzik Fawada Punna Lupa Lak Ama Lising Tarani Toy Cham Mating Panglakre Haina Satyazit Kecherol Asina Fungdurakli. Manipur da thokliba irang asi athuba matamda loishinduna tangdu leitaba lamdam ama ohenba pami haina apunba zirivon tengbang lof Haila Kandi Asamna Fongdorakli Wafuma Singasi Manipur Press Club da Paumi Singa Unabagi Thoram Amada Apunba Zirivon Tengbang Lufki General Secretary Lorembam Joy Kantana Fongdokibani Magna Hai Manipur da Maihurol Degi Leminaraklaba Kangluf Kodimak Amata Oina Leminaduna Mausagum Nusi Chanana Hingminaba Pami Loinana Thokliba Irang Asida Awana Tarabas Tinda Angamating Karadang Oidabasu Pangzagi Kanduna Lakpani Amadi Irang Asina Maram Oiduna Hauzik Rims Hospital da Laikanaduna Lady Bamui Taramatoidasu Selgiting Bang Karapiram Lay, Manipurgi Maike Marida Joina, China Tariba Mafam Singda, Hagting Nana Chatuna Awa Ana Tarabas Singda, Jana Taknabagi Polam Sing Pangani Haki. Angasi Sidaki Horoga Koina, Miteliba Manipurgi Maike Marida, Joina China Tariba Mam Sing Sida Awana Tari, Sing from the way, Hacting and Sakania Duka Koislam Dam Sigi, now sing Matin Pang Bibo Koyam Lay, Amoina Sokoida, Ibasi, Koina Matogram, Johan Gadagi, Kramna Koy lips came sing the Junction Mangam, whether we have a sea for the Tona Pipa, do it until Tagachari, Adi Columbusina, Koina, Pumping Jamna Sing Kangata, Sigala, Gadi Mamsina, Tapi, Tuna Pumping Yamna, relief came from Yam Yamame. Akoina Pamjari, in the Jingna, Santilu in a level, Dunia Pamjari, Manipura, Miti, Murol, Duga, High Pumsiga Santi, and Tandulita, and Basida, Gilengaki, about Mianchi, Janini, Hibasiga, Madugi, Matanga, Maruina, Pamjari. Thauram aduda saruk yakiba apunba Zirivon Tengbang Lof Haila Kandi Assamgi President Narem Modon Sanan Hai Zirivon da Leriba Kunmayam Singi Apamba Amadi Halaman Singi Yatang Lozaraba Matung Maitei Lebak da Tariba Awana Nanglaba Mafum Singda Hagting Nana Chatuna Mafum aduda Tofom Topa Maitei Ama Oibaki Taudang Logani Amadi Atopa Mafum Singda Maitei Furukaya Amasu Lady Heba Takpan Lakpani Haina Fungdoki Aku nang asil aksari bagi pandam sidi, aku jari bonda leriba kul mayam sigi, apun besak tamama puduna, ahan singi yatang lauraga, aku lepak ta tariba awana tariba pom singra hak thieng nana aku na pangnaraga, aku gi topom thokwa mitai ema oi bagi chilna oi bagi wakhalon sida aku isu leri hai bagi wakhalon sida ko hilaksaban Manipur da Hauzik Thokliba Irang Asi Atuba Matamda Warishin Ama Puraktuna Loisinba Micham Mayam Pumnamakna Pami Loinena Ingna Chingna Leiba Lamdamama Oinaba Honabada Irang Asibo Sagaliba Kangluf Adubo Hana Asaba Manghanba Mathautai Haina Lesem Patho Association ki convener Dr. H. Indra Kumar na Haikre Wafuma Singasi Manipur Press Club Tapang Tokiba Paugi Mifam Amada Fungdokibani Magna Hai Hauzik Manipur da Thokliba Thodok Wathok Singasi Kangluf Amana Atamnana Kangluf Amagi Mathagda Haibadi Maitegi Mathagda Chatharakpa Thawongni Masi Atoba Matamda Makoibu Wakal Tahanaba Mari Leinaba India government na Honafam Thoi Mioibana, Mioibu, Achum Aran Kaibase, Kitang Pende, Akoina, Achum Aran Kaibi, and Hiva Matamda, lie the Tonizi, Imite, Quagiti Sanavini. Neva Awab the Sangba have to so Tabira Manina, Awabatare, make up Miracle Tale, but I legit of Misumkaya, Nomina Captain Hartley, Yum Kaya, Maitadoe, Legeri Magi, Mapot Maseke, Asoloina Mungre, Hardcre. Asamaina, to Lavatarava, Kanasu Legidrava, Langaxinasu, and Bidrava, Pasing Narava, Konigi, and Yangse. Government city, paralyzed where Aduna, Lipum Kodimuna Pami, Lipum Kodimuna Nutigi Lauri, Ayingba, Tangulitava Pami, Ayingba Purake Haragadi, Asabase, Mangan Gadovana.
सिदी इचम चंबा अंगांग अमनसु खंगबा याबा पोने असाबदु लेरदी अयिंगबा लेबा यारोयबा अतोप कम्युनिटी दा टारगेट तौदे मितै दा टारगेट तौबने अदुना अतोप कम्युनिटी अमना अतोप कम्युनिटी अमदा टारगेट तौरपसी करीमता इनडिस्क्रिमिनेट तौरगा कापगा हात पाइबसे होलाइ पाइजदबा मिसम सिंगदा मोय लोइ सियन घर मोय मकै मै थादो पाइसे मसी नेशनल लेवल लसु याम कन्ना खन्नबा चुम्मबनी अरोइबदा मरोइबा पाउ अमहने पिजरी संगाइथल मनाक्ता लेबा कोकेन खुंदा लोकल वॉलंटियर सिंगा कामनबदा कुकी मिलिटेंट अहुम सिरे अनि सोकले कोकोमिना लाउथोकपा लांदी सुगी ग्राउंड रूल थुगाइबा कुकी टेररिस्ट सिंग अमदे नार्को टेररिस्ट सिंगी मथक्तने कुकी मिचम सिंगी मथक्ता नते हाइना कोकोमिना फोंदोरकले Caesar Hospital and Research Institute Private Limited na thokliba Irangi fibam asida asokapan nanglaba sinda tenala englagani haina Chairman amadi Managing Director Dr. K.H. Palinna Thokre North East Window TV na sandok sariba numidangi paung matang asida loisari ming tabiriba singbu amuka hanna chan mabam na khurumjari